Jai Jai Shri Krishna. Chaitanya Hare Jnana Krishna, Hare Krishna, Krishna Krishna, Hare Hare, Hare Ram, Ram Ram, Hare Hare. Om Gam Ganapati Namaha. Ganapati se akoina thapak ama tawada khwirammo hai. Tikta kaitaba yaudanaba. Akoina larik pabanina Saraswati Mabu khurumjari. Ado akoinane hujikse ima Shiva Purana akwai hujik Shivagi maming lising ama tu adu khangminagre adubu masi akoina sum thijanba helakanda maming khudingmaki atra karino kaido aduma lakani aduna akoina mathangda ngamjanaba nijari duga aina Shiva Purana se detail oibado paabane ado aina paningmangidana chapter kharadi pajakhre ado imana soidana tabiyu yam fazana yamna detail da iba kano se wari sinane yamna sangna iramne akoina hana tawbaduna matek matek tawbanina adoisu aduduna glimpse ti piba ko aduna akoina hauzik fauda akoina Purana Shiva Purana pabase magi pabagi rule lay akoina larik taba aina akoina akoigi yumda mayamda paton tawraga pananaba midu lengsalakanda mafamgado fazana sengtoaga hai lay katpa dagi lariktu wangna thammaga pariba miduna su wangna phammakanda taba adu masi taba se mi khudingmakna tabagi si mai magi karmada lay adubu masi taragadi akoigi isase purify tauba amba adugumba warani haibasi aina samlapna haijabani duga masi pabasida akoina ngamjaba hai lay dagi brahmana sing kaurakanda ahn laman tahanbadane moida dakina tauba adagi masigi larik tabasida akoigi mioibada natanane ꯂꯩꯈꯤꯗ꯭ꯔꯒꯅ ꯏꯃꯥ ꯃꯥꯁꯦ ꯊꯋꯥꯏ ꯑꯣꯏꯅ ꯈꯇꯪ ꯄꯥꯏꯔꯒ ꯂꯩꯕ ꯑꯗꯨꯒ ꯊꯋꯥꯏ ꯑꯣꯏꯅ ꯄꯥꯏꯔꯒ ꯂꯩꯕꯁꯤ ꯃꯣꯏꯁꯤꯁꯨ ꯂꯥꯛꯑꯒ ꯇꯥꯏ ꯍꯥꯏ ꯑꯗꯣ ꯃꯣꯏꯅ ꯂꯥꯛꯑꯒ ꯇꯥꯔꯀꯥꯟꯗ ꯃꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯗꯨꯗ ꯆꯠꯄ ꯉꯝꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯄꯥꯞ ꯌꯥꯝ ꯇꯧꯔꯨꯔꯕ ꯑꯃꯅꯅꯦ ꯃꯥꯁꯦ ꯅꯔꯣꯛꯇ ꯆꯠꯂꯒ ꯄꯤꯁꯥꯆꯤꯌꯥ ꯍꯥꯏꯁꯦ ꯄꯤꯁꯥꯆꯤꯌꯥ ꯍꯥꯏꯁꯤꯅꯅꯦ ꯃꯥꯏ ꯑꯥꯠꯃꯥꯁꯤ ꯑꯗꯨꯝ ꯐꯠꯇꯅ ꯂꯩꯕ ꯑꯗꯨꯗꯣ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯀꯩꯅꯣꯗ ꯁꯤꯕꯒ ꯄꯥꯔꯕꯇꯤꯒꯗ ꯅꯤꯡꯉꯀꯥꯟꯗ ꯃꯥꯗꯤ ꯀꯃꯥꯏꯅ ꯀꯟꯒꯅꯤ ꯇꯧꯔꯒꯅꯦ ꯃꯥꯁꯦ ꯄꯤꯁꯥꯆꯤꯌꯥꯁꯦ ꯑꯃꯨꯛ ꯃꯣꯏꯅꯅꯦ ꯊꯤꯔꯀꯥꯟꯗ ꯄꯨꯜꯂꯒꯅꯦ ꯃꯁꯤꯁꯦ ꯇꯥꯍꯜꯂꯦꯕ ꯇꯥꯍꯜꯂꯀꯥꯟꯗ ꯃꯥꯁꯦ ꯄꯤꯁꯥꯆꯤꯌꯥꯗꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯀꯩꯅꯣ ꯐꯣꯝꯗ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒꯤꯗꯨ ꯑꯩ ꯏꯃꯥꯗ ꯔꯦꯀꯣꯔꯗꯤꯡ ꯊꯥꯖꯔꯛꯑꯒꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄꯥꯕꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯇꯔꯥꯏ ꯇꯔꯥꯏ ꯄꯥꯕ ꯌꯥꯗꯦ ꯃꯥꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀꯩꯅꯣ ꯆꯥꯕꯒꯤ ꯔꯨꯜꯁ ꯔꯦꯒꯨꯂꯦꯁꯟ ꯂꯩ ꯑꯗꯒꯤ ꯆꯥꯕꯗ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕ ꯃꯤꯁꯦ ꯁ꯭ꯄꯦꯁꯦꯜꯂꯤ ꯃꯥꯁꯤ ꯕ꯭ꯔꯇ ꯇꯧꯕ ꯑꯗꯒꯤ ꯆꯥꯕꯗ ꯇꯥꯕꯗꯅꯦ ꯀꯩꯒꯨꯝꯕ ꯕ꯭ꯔꯇ ꯇꯧꯕ ꯍꯥꯏꯁꯦ ꯃꯤꯑꯣꯏꯕꯅꯅꯦ ꯁꯨꯝ ꯏꯃꯥꯅꯁꯨ ꯍꯧꯖꯤꯛ ꯈꯔ ꯑꯍꯟ ꯑꯣꯏꯔꯛꯄꯅꯤನ ꯁꯤ ꯈꯜꯂꯣꯕ ꯕ꯭ꯔꯇ ꯇꯧꯕꯁꯦ ꯁꯤꯒꯤ ꯏꯟꯇꯦꯟꯁꯟꯁꯤꯗꯤ ꯐꯕ ꯑꯗꯨꯏꯁꯨ ꯅꯪꯅꯅꯦ ꯕ꯭ꯔꯇ ꯇꯧꯔꯀꯥꯟꯗꯅꯦ ꯇꯥꯕꯁꯦ ꯋꯥꯗꯣꯏ ꯑꯣꯏꯔꯗꯤ ꯆꯥꯎ ꯍꯥꯏꯕ ꯃꯥꯅ ꯀꯣ ꯆꯥꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯎ ꯇꯧꯕꯗꯕꯨ ꯇꯧꯕꯗꯕꯨ ꯆꯥꯕꯁꯦ ꯑꯩꯗꯤ ꯃꯤꯁꯦ ꯆꯥꯗ꯭ꯔꯗꯤ ꯃꯕꯨꯛ ꯅꯥꯕ ꯑꯗꯒꯤ ꯑꯗꯨ ꯇꯧꯕ ꯀꯥꯏꯅꯁꯨ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯂꯩꯔꯒꯗꯤ ꯆꯥꯎ ꯑꯗꯨ ꯆꯥꯕꯗꯨꯗ ꯑꯁꯦꯡꯕ ꯑꯁꯦꯡꯕ ꯄꯣꯠ ꯆꯥꯎ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯕꯗꯤ
ꯁꯪꯒꯣꯝ ꯊꯛꯄ ꯌꯥꯏ ꯑꯗꯒꯤ ꯍꯩ ꯆꯥꯕ ꯌꯥꯏ ꯍꯥꯏꯕ ꯑꯗ ꯃꯥꯅꯅꯦ ꯁꯤꯗꯩꯁꯦ ꯌꯥꯝꯅ ꯑꯃ ꯄꯜꯂꯤꯁꯦ ꯁꯤꯃ ꯑꯩꯅ ꯏꯃꯥꯗ ꯑꯝꯇꯪ ꯈꯪꯖꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯇꯧꯔꯛꯄ ꯀꯥꯟꯗ ꯍꯦꯚꯤ ꯐꯨꯗꯁꯦ ꯆꯥꯗꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯒꯤ ꯑꯀꯥꯕ ꯄꯣꯠ ꯆꯥꯗꯕ ꯍꯥꯏꯌꯦ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯗꯥꯜꯒꯨꯝꯕꯁꯦ ꯆꯥꯗꯕ ꯑꯗꯒꯤꯅꯦ ꯑꯃꯥꯡꯕ ꯄꯣꯠ ꯂꯦꯝꯍꯧꯕ ꯄꯣꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯈꯣꯏ ꯑꯗꯒꯤ ꯃꯣꯏꯅ ꯇꯧꯔꯛꯄ ꯔꯤꯆꯨꯋꯦꯜꯁꯦ ꯑꯩꯅ ꯀꯥꯎꯈꯤꯕꯒꯤ ꯋꯥꯅꯤ ꯃꯣꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯆꯥꯗ꯭ꯔꯦ ꯏꯃꯥ ꯅꯨꯡꯇꯤꯒꯤ ꯆꯥꯛꯁꯦ ꯊꯣꯡꯉꯀꯥꯟꯗ ꯂꯥꯏꯗ ꯀꯠꯂꯀꯥꯟꯗ ꯑꯗꯨ ꯆꯥꯏꯌꯦꯕ ꯑꯗꯨꯒ ꯑꯗꯣ ꯑꯩꯈꯣꯏꯏꯃꯨꯡꯁꯨ ꯀꯠꯂꯝꯃꯦꯅ ꯂꯥꯏꯆꯥꯛ ꯑꯥ ꯊꯥꯔꯕ ꯍꯥꯏꯅ ꯑꯥ ꯃꯣꯏꯅ ꯍꯥꯏꯔꯤꯗꯨꯗꯤ ꯆꯥꯛ ꯆꯥꯅꯤꯡꯉꯀꯥꯟꯗ ꯉꯁꯤꯒꯤ ꯑꯗꯨꯅꯦ ꯂꯥꯏꯆꯥꯛ ꯊꯥꯈ꯭ꯔꯕ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯂꯣꯏꯅ ꯀꯥꯎꯅꯔꯦꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯊꯕꯛꯇꯣ ꯉꯝꯅꯅꯕ ꯆꯥꯛ ꯊꯣꯡꯕꯒꯁꯦ ꯅꯨꯡꯇꯤꯒꯤ ꯊꯣꯡꯗ꯭ꯔꯦꯕ ꯋꯤꯀꯦꯟꯗꯒ ꯊꯣꯡꯉ ꯊꯝꯅꯔꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯆꯥꯛ ꯆꯥꯕꯁꯤꯁꯨ ꯃꯤ ꯑꯃꯗ ꯄꯤꯖꯕ ꯀꯥꯟꯗ ꯃꯥꯒꯤ ꯉꯝꯒꯗꯕꯗꯨ ꯀꯣꯠꯂꯒ ꯑꯩꯈꯣꯏ ꯄꯀꯣꯠꯇ ꯀꯣꯠꯂꯒ ꯆꯥꯅꯕꯁꯤꯗꯤ ꯀꯣꯟꯅ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅꯅꯦ ꯃꯥꯅ ꯑꯗꯨꯅ ꯁꯤꯗꯩ ꯑꯗꯨ ꯀꯩꯒꯤꯅꯣꯒ ꯁꯤꯁꯦ ꯑꯩꯅ ꯃꯨꯟꯅ ꯁꯨꯝ ꯄꯥꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯔꯖꯤ ꯁꯤꯁꯇꯦꯝꯁꯦ ꯄꯤꯌꯣꯔ ꯑꯣꯏꯅꯕ ꯌꯦꯠꯁꯟꯅꯗꯅꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯇꯧꯔꯝꯕ ꯑꯗꯒꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤꯅ ꯃꯄꯥꯟꯗ ꯂꯥꯛꯑꯀꯥꯟꯗ ꯁꯤꯒꯨꯝꯕꯒꯤ ꯔꯤꯆꯨꯋꯦꯜꯁꯤ ꯈꯔ ꯀꯛꯈ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣꯅ ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯨꯗꯧꯁꯨ ꯅꯣꯏꯒꯤ ꯅꯊꯧꯗꯣ ꯑꯧ ꯄꯥꯡꯊꯣꯛ ꯀꯩꯅꯣ ꯊꯤꯟꯒꯅꯦꯅ ꯃꯣꯏ ꯊꯣꯛꯄ ꯃꯣꯏꯗꯨ ꯉꯝꯅꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤꯝ ꯇꯝꯕꯤꯈꯤꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯁꯨꯝ ꯀꯩꯅꯣ ꯃꯤ ꯑꯃꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯁꯐꯔꯤꯡ ꯍꯦꯟꯀꯠꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯔꯖꯤꯁꯦ ꯃꯥꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯗꯨꯗꯨꯒꯤ ꯑꯣꯏꯔꯝꯃꯦꯕ ꯑꯩꯅ ꯀꯟꯅ ꯊꯤꯖꯤꯜꯂꯀꯥꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯄꯣꯠꯁꯤꯁꯨ ꯃꯥꯒꯤ ꯑꯦꯅꯔꯖꯤ ꯂꯦꯚꯦꯜ ꯑꯃ ꯄꯤꯗꯅ ꯑꯗꯨꯅ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯨꯈꯥꯛ ꯆꯥꯕ ꯑꯗꯒꯤ ꯑꯃꯥꯡꯕ ꯆꯥꯕ ꯍꯥꯏꯁꯦ ꯃꯤꯅ ꯆꯥꯔꯨꯕꯗꯨ ꯃꯤꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯇꯣ ꯑꯗꯨꯅꯦꯕ ꯀꯩꯅꯣ ꯇꯧꯋꯤ ꯀꯥꯏ ꯍꯥꯏꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯗꯨꯒꯤ ꯑꯦꯅꯔꯖꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯦꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟꯅꯒ ꯆꯥꯕꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯈꯟꯗꯅꯒ ꯆꯥꯕ ꯂꯩꯗꯅ ꯑꯗꯨ ꯁꯤꯒꯨꯝꯕꯒꯤꯁꯤꯗ ꯃꯣꯏꯁꯦ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯃꯣꯟꯅꯒ ꯃꯣꯏꯅꯒ ꯃꯤ ꯊꯦꯡꯗ꯭ꯔꯤꯁꯦ ꯃꯔꯝ ꯂꯩꯔꯝꯃꯦꯕ ꯑꯗꯒꯤꯗꯤ ꯈꯥꯃꯦꯟꯁꯦ ꯆꯥꯒꯅꯨ ꯍꯥꯏꯌꯦ ꯑꯗꯒꯤ ꯋꯥꯇꯔꯃꯦꯂꯟ ꯑꯗꯒꯤ ꯒꯣꯔꯠ ꯄꯝꯀꯤꯟ ꯔꯦꯗꯤꯁ ꯀꯣꯀꯣꯅꯠ ꯔꯨꯠ ꯑꯣꯏꯕ ꯑꯅꯤꯌꯟ ꯒꯥꯔꯂꯤꯛ ꯑꯗꯒꯤ ꯄꯤꯇꯤꯇꯥ ꯇꯔꯅꯤꯞ ꯁꯤ ꯈꯔ ꯄꯜꯂꯦ ꯂꯥꯏꯒꯤ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯅꯁꯥ ꯀꯥꯕ ꯄꯣꯠ ꯍꯥꯏꯕꯗꯤ ꯌꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯌꯥꯝ ꯇꯧꯅꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯤꯃ ꯀꯩꯝꯇ ꯇꯧꯔꯔꯣꯏꯗꯧꯕ ꯑꯗꯒꯤ ꯑꯩꯗꯤ ꯅꯥꯔꯁꯨ ꯒꯨꯂꯤ ꯆꯥꯔꯔꯣꯏꯗꯕ ꯅꯠꯇꯕ ꯒꯨꯂꯤ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯥꯕꯒꯤ ꯒꯨꯂꯤꯗꯨ ꯅꯠꯇꯦꯅꯦ ꯃꯌꯥꯝꯅ ꯑꯣ ꯒꯨꯂꯤ ꯆꯥꯏ ꯑꯉꯥꯡꯁꯤꯡꯅ ꯒꯨꯂꯤ ꯆꯥꯏꯗꯣ ꯅꯁꯥ ꯑꯣ ꯂꯩꯅꯕꯒꯤ ꯆꯥꯕꯗꯣ ꯎꯝ ꯑꯗꯒꯤ ꯃꯤꯠ ꯆꯥꯗꯕ ꯀꯣ ꯑꯗꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯗꯕ ꯑꯇꯩ ꯑꯩꯈꯣꯏꯅ ꯕ꯭ꯔꯃꯅꯥꯁꯤꯡ ꯑꯗꯒꯤ ꯃꯤ ꯁꯤꯊꯕ ꯈꯣꯠꯄ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯤꯒꯨꯝꯕꯁꯤꯗ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯕ ꯍꯥꯏꯗꯤ ꯁꯦꯡꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤꯗ ꯋꯥꯁꯦ ꯃꯥꯅꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯇꯥꯒꯦ ꯍꯥꯏꯔꯒ ꯑꯇꯩ ꯁꯦꯡꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦꯅ ꯑꯗꯩꯗꯤ ꯀꯥꯟꯅꯩ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯀꯨꯞꯅ ꯄꯜꯂꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯤꯅ ꯇꯥꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯁꯦ ꯑꯋꯥꯕ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯝ ꯂꯩꯗꯅ ꯃꯥꯒꯤ ꯃꯆꯥ ꯂꯩꯇꯕ ꯃꯆꯥ ꯄꯣꯛꯑꯀꯥꯟꯗ ꯑꯉꯥꯡꯗꯨ ꯁ꯭ꯇꯤꯜ ꯕꯣꯔꯟ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯆꯥꯗꯤ ꯄꯣꯛꯄ ꯑꯗꯨ ꯃꯆꯥꯗꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯒ ꯃꯆꯥ ꯄꯣꯛꯄ ꯉꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯀꯦꯔꯦꯖ ꯇꯧꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯋꯥꯕ ꯅꯨꯄꯤꯁꯤꯡꯁꯤꯅꯁꯨ ꯁꯤꯕ ꯄꯨꯔꯥꯅꯥꯁꯦ ꯇꯥꯔꯗꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯂꯩ ꯍꯥꯏꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯁꯨ ꯂꯥꯏꯔꯤꯛ ꯇꯥꯕꯗ ꯐꯤ ꯀꯠꯄ ꯑꯗꯒꯤ ꯑꯗꯨꯝ ꯀꯠꯂꯤꯗꯅ ꯁꯤꯒꯨꯝꯕꯁꯤꯁꯨ ꯌꯥꯝ ꯃꯍꯩ ꯂꯩꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯠꯆꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯕꯤꯔꯤ ꯌꯥꯝ ꯐꯖꯕ ꯙꯔꯃꯒꯤ ꯀꯩꯅꯣꯅꯤꯅ ꯑꯗꯨꯒ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯤꯒꯨꯝꯕꯁꯦ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯊꯤꯖꯤꯜꯂꯛꯄꯁꯦ ꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯄꯨꯟꯁꯤ ꯂꯣꯏꯗꯅ ꯆꯠꯂꯤꯅꯣ ꯀꯥꯏ ꯍꯥꯏꯕ ꯁꯤ ꯈꯪꯉꯛꯑꯦꯕ ꯁꯨꯝ ꯑꯧ ꯀꯔꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯄꯣꯛꯄ ꯏꯄꯥꯗꯣ ꯑꯩ ꯊꯥ 5 ꯁꯨꯕꯗ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯒꯤ ꯏꯚꯤꯜ ꯃꯌꯥꯝꯁꯦ ꯏꯚꯤꯜ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕꯗꯤ ꯅꯠꯇꯦ ꯂꯥꯏꯅꯗꯤ ꯀꯜꯂꯒ ꯏꯚꯤꯜꯗꯤ ꯑꯗꯨꯝ ꯈꯔ ꯂꯩꯌꯦꯕ ꯑꯩꯁꯦ ꯈꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯁꯤꯈ꯭ꯔꯤꯅꯣ ꯀꯥꯏꯁꯤꯁꯨ ꯑꯩꯅ ꯊꯤꯌꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯑꯗꯩꯗꯨꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯅ ꯃꯨꯟꯅ ꯇꯥꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯝꯃꯦꯕ ꯁꯤꯒꯨꯝꯕꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤꯒꯨꯝꯕꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯄꯣꯛ ꯑꯁꯤꯅ ꯁꯤꯅꯤ ꯑꯗꯨꯅꯤ ꯀꯥꯏꯅ ꯍꯥꯏꯁꯦ ꯑꯗꯨ ꯕꯕꯥꯅ ꯊꯥꯏꯅ ꯍꯪꯉꯣꯏꯁꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯄꯗ ꯍꯪꯉꯣꯏ ꯍꯥꯠꯄꯁꯦ ꯃꯤ ꯑꯃ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩꯌꯦꯅ ꯄꯥꯞ ꯌꯥꯝ ꯆꯥꯎꯋꯦꯅ ꯍꯪꯉꯣꯏꯁꯦ ꯍꯥꯠꯅꯗꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯕꯕꯥꯁꯤꯅ ꯃꯥꯏ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯍꯥꯏꯀꯣ ꯑꯩꯈꯣꯏꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒ ꯇꯧꯔꯝꯃꯦꯕ ꯃꯥꯁꯨ ꯇꯧꯖꯩꯗ ꯌꯥꯝꯅ ꯑꯗꯩꯗꯨꯗ ꯇꯧꯕꯗꯨꯗ ꯅꯣꯏ ꯍꯌꯦꯡꯅꯦ ꯍꯪꯉꯣꯏ ꯍꯥꯠꯄ ꯄꯥꯞꯄꯨꯏꯌꯦꯅ ꯍꯥꯏꯕꯁꯦ ꯅꯣꯏ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯏꯦꯅ ꯍꯥꯏꯕꯗ ꯅꯪꯅ ꯍꯪꯉꯣꯏ ꯍꯥꯠꯂꯀꯥꯟꯗ ꯗꯥꯛꯇꯔ ꯑꯣꯏꯔꯛꯏꯅꯤꯗꯅ ꯁꯄꯣꯁ ꯑꯗꯒꯤ ꯑꯣꯏꯔꯛꯄꯁꯦ ꯅꯪꯅꯅꯦ ꯀꯔꯝꯕ ꯀꯥꯟꯗ ꯍꯪꯉꯣꯏ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯣꯛꯀꯗꯒꯦ ꯍꯥꯏꯗ ꯅꯪꯅ ꯃꯤ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯉꯝꯃꯀꯥꯟꯗꯅꯦ ꯅꯪ ꯄꯥꯞꯇꯣ ꯈꯔ ꯀꯣꯛꯄꯤꯅꯤ ꯀꯥꯏ ꯍꯥꯏꯁꯦ ꯃꯣꯏꯁꯨ ꯈꯔꯗꯤ ꯇꯥꯔꯛꯄ ꯖꯥꯠꯅꯦꯕ ꯃꯥꯅ ꯃꯥꯏ ꯑꯉꯥꯡꯁꯤꯡꯗꯨꯗꯒ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗꯒ ꯂꯥꯛꯆꯔꯤꯕ ꯗꯥꯏꯁꯦꯛꯁꯟꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯗꯒ ꯇꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯪꯉꯣꯏꯁꯤ ꯐꯖꯅ ꯑꯗꯨꯝ ꯐꯣꯔꯃꯦꯟꯗꯤꯍꯥꯏꯠ ꯂꯤꯛꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯆꯞ ꯑꯗꯨꯝ ꯇꯤꯡꯉꯦꯕꯀꯣ ꯑꯗꯨ ꯀꯌꯥꯗꯤ ꯄꯥꯞ ꯑꯣꯏꯔꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯠꯂꯨ ꯌꯥꯗꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯅꯪ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯒꯅꯦ ꯖꯤꯕ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯥꯞꯇꯣ ꯀꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯔꯝꯃꯤꯁꯤꯅꯗꯤ ꯉꯁꯥꯏ ꯃꯣꯏꯁꯨ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯥꯔꯛꯄꯅꯦꯕ ꯇꯥꯕ ꯍꯥꯏꯗꯤ ꯄꯨꯔꯥꯟ ꯇꯥꯕ ꯅꯠꯇꯦ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅꯅꯦ ꯃꯣꯏ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇꯒꯤ ꯍꯥꯏꯔꯛꯄꯁꯤꯡ ꯑꯩꯗꯤ ꯃꯇꯝꯒꯤ ꯑꯣꯟꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯁ꯭ꯀ꯭ꯔꯤꯞꯆꯔꯁꯦ ꯃꯥꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯃꯥꯏꯅ ꯍꯣꯡꯉꯛꯏꯗꯅ ꯍꯥꯏꯗꯤ ꯎꯝ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝꯅ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯒꯨꯟꯒꯤ ꯀꯥꯁꯀꯗꯣ ꯃꯥꯒꯤ ꯄꯣꯛꯄꯒꯤ ꯑꯗꯨꯅꯤ ꯀꯥꯏꯅ ꯍꯥꯏꯔ ꯀꯣꯟꯅ ꯔꯤꯁꯤ ꯎꯝ ꯃꯨꯅꯤ ꯂꯥꯛꯑꯀꯥꯟꯗ ꯁꯤꯗꯤ ꯃꯥꯏ ꯒꯨꯟꯅꯅꯤ ꯀꯥꯏꯅ ꯃꯥꯒꯤ ꯎꯝ ꯁꯦꯡꯗꯣꯔꯛꯄ ꯃꯇꯝꯒꯤ ꯆꯦꯟꯗꯣ ꯑꯗꯒꯤ ꯙꯔꯃꯁꯦ ꯑꯃꯈꯛꯇꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯁꯤꯒꯨꯝꯕꯁꯦ ꯌꯥꯔꯤ ꯂꯣꯟ ꯂꯩꯗꯅ ꯋꯥꯟ ꯄꯣꯠ ꯀꯥꯏꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯥꯏꯔꯤꯛꯁꯦ ꯃꯥꯒꯤ ꯀꯔꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯁꯤꯒꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯀꯔꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯇꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯨ ꯎꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯕꯣꯛꯈꯣꯏ ꯑꯗꯒꯤ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯅ ꯂꯤꯕꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯎꯝ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯈꯪꯅꯤꯡꯉꯒ ꯍꯧꯖꯤꯛ ꯏꯁꯥꯅ ꯑꯃꯨꯛ ꯎꯝ ꯄꯥꯅꯤꯡꯕ ꯄꯣꯛꯂꯛꯏꯁꯦ ꯁꯤꯁꯦ ꯃꯥꯒꯤ ꯑꯣ ꯀꯔꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯐꯝ ꯃꯇꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯀꯔꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯁꯤꯒꯨꯝꯕꯁꯤ ꯇꯥꯕ ꯐꯪꯕ ꯑꯗꯒꯤ ꯎꯝ ꯃꯁꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝ ꯃꯇꯝ ꯌꯧꯗ꯭ꯔꯒꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯇꯥꯅꯤꯡꯕꯗꯤ ꯍꯥꯏꯔꯨꯔꯅꯨ ꯎꯝ ꯀꯩꯝꯇ ꯇꯥꯅꯤꯡꯗꯕ ꯑꯗꯒꯤ ꯕꯣꯔ ꯆꯨꯕ ꯁꯤꯊꯕ ꯑꯗꯨꯒꯨꯝꯕ ꯂꯩꯌꯦꯕꯀꯣ ꯎꯝ ꯑꯗꯨꯃꯥꯏꯅ ꯎꯝ ꯇꯧꯔꯗꯅ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯀꯂꯤꯌꯨꯛꯀꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯦꯀꯣ ꯎꯝ ꯑꯗꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯁꯤꯗ ꯑꯃ ꯄꯜꯂꯝꯃꯤꯁꯦ ꯏꯃ ꯎꯝ ꯑꯩꯈꯣꯏꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯀꯥꯟꯗꯅꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯇꯧꯕꯁꯤꯗ ꯃꯁꯤꯗ ꯀꯥꯎꯅꯕꯁꯤ ꯌꯥꯝꯅ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯎꯝ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯅꯕ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯎꯝ ꯁꯤ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯛꯄ ꯀꯥꯟꯗꯅꯦ ꯎꯝ ꯑꯩꯈꯣꯏꯒꯤ ꯔꯤꯆꯨꯋꯦꯜꯁꯦ ꯂꯩꯔꯛꯏꯗꯅ ꯎꯝ ꯔꯤꯆꯨꯋꯦꯜ ꯂꯩꯕꯁꯦ ꯃꯁꯤꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯂꯒꯗꯤ ꯌꯥꯈꯥꯏ ꯎꯝ ꯊꯤꯡꯒꯥꯏꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯎꯝ ꯑꯗꯨꯝ ꯂꯩꯕꯀꯣ ꯃꯁꯤꯗꯩꯁꯤꯗ ꯂꯨꯍꯣꯡꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯔꯤꯝ ꯇꯧꯗꯅ ꯎꯝ ꯄꯪꯂꯩ ꯂꯩꯁꯟꯕꯁꯦ ꯃꯁꯤꯁꯨ ꯐꯠꯇꯕꯖꯥꯠꯅꯤ
ꯑꯗꯣ ꯃꯁꯤꯗ ꯂꯨꯍꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯍꯃꯅ ꯅꯦꯛꯑꯒ ꯑꯈꯪ ꯑꯍꯩ ꯅꯦꯛꯑꯀꯥꯟꯗ ꯃꯣꯏꯅ ꯁꯣꯟꯕꯤꯔꯤꯅꯤꯗꯅ ꯑꯗꯨꯒꯤ ꯔꯤꯆꯨꯋꯦꯜ ꯑꯃ ꯂꯩꯔꯦꯀꯣ ꯕꯤꯕꯥꯍ ꯍꯥꯏꯁꯦ ꯑꯗꯒꯤꯗꯤ ꯒꯔꯚ ꯂꯝꯕꯥꯅ ꯍꯥꯏꯁꯤꯅꯅꯦ ꯃꯆꯥ ꯃꯆꯥ ꯃꯤꯔꯣꯟꯕ ꯀꯥꯟꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯃꯇꯝꯅꯦꯕ ꯑꯁ ꯌꯥꯝ ꯂꯨꯕꯅꯦ ꯁꯤꯗ ꯑꯗꯨꯝ ꯄꯣꯛꯄ ꯁꯤꯕ ꯂꯣꯏ ꯂꯩꯔꯕꯅꯦ ꯏꯕꯦꯝ ꯑꯗꯨꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯗꯤ ꯒꯔꯚ ꯂꯝꯕꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯎꯕꯗꯗꯤ ꯃꯤꯁꯦ ꯂꯥꯞ ꯂꯥꯞꯅꯁꯨ ꯂꯩꯅꯕ ꯂꯩꯃꯤꯟꯅꯔꯒꯁꯨ ꯅꯨꯡꯁꯤꯅꯗꯕꯀꯣ ꯃꯅꯤ ꯃꯃꯧ ꯅꯨꯡꯁꯤꯅꯗꯕ ꯁꯤꯗꯩꯁꯤꯗꯩꯁꯤꯗ ꯃꯤꯁꯦ ꯃꯥꯒꯤ ꯑꯉꯥꯡꯁꯤ ꯄꯣꯛꯄꯒꯤ ꯃꯇꯝꯁꯤꯗ ꯃꯥꯏ ꯋꯥꯈꯜꯁꯦ ꯈꯔ ꯆꯥꯏꯔꯒ ꯂꯩꯕꯁꯤꯅ ꯑꯉꯥꯡꯒꯤ ꯃꯥꯒꯤ ꯑꯥꯠꯃꯥ ꯆꯪꯉꯛꯄꯁꯦ ꯃꯃꯥꯒ ꯃꯥꯒꯤ ꯃꯄꯥꯒ ꯁ꯭ꯄꯦꯁꯦꯜꯂꯤ ꯃꯃꯥ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯝꯄꯤꯌꯟꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯒꯤ ꯑꯥꯠꯃꯥꯁꯦ ꯑꯦꯇ꯭ꯔꯦꯛ ꯇꯧꯋꯦꯅ ꯍꯧꯖꯤꯛꯇꯤ ꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒ ꯂꯥꯏꯒ ꯌꯥꯝ ꯅꯤꯡꯕ ꯃꯤꯗꯤꯅꯦ ꯌꯥꯝ ꯐꯖꯅ ꯃꯁꯤꯁꯦ ꯇꯧꯋꯦꯕꯀꯣ ꯃꯣꯏꯅ ꯁꯪꯀꯜꯄ ꯉꯥꯛꯄ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯪꯀꯜꯄ ꯉꯥꯛꯄꯁꯦ ꯑꯩꯁꯨ ꯉꯥꯛꯂꯛꯑꯦ ꯀꯣ ꯀꯩꯒꯤꯅꯣꯗ ꯑꯩ ꯏꯄꯥꯗꯣ ꯌꯥꯝ ꯅꯧꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩꯁꯦ ꯌꯥꯝ ꯋꯥꯏꯗꯅ ꯋꯥꯕ ꯍꯥꯏꯗꯤ ꯑꯩ ꯆꯥꯛ ꯄꯤꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯕꯁꯨ ꯊꯨꯡꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯅꯣꯏꯒꯤ ꯃꯇꯥꯡ ꯀꯔꯤ ꯀꯔꯥ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯒꯔꯚꯁꯦ ꯄꯨꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯩꯅ ꯀꯣꯏꯅ ꯇꯧꯔ ꯇꯥꯛꯄꯗꯣ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯦꯡꯛꯇꯤ ꯑꯣꯏꯅꯗꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯑꯣꯏꯅꯗꯕꯅꯤ나 ꯑꯩꯗꯤ ꯈꯪꯉꯦꯕ ꯑꯗꯣ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯄꯥ ꯀꯩꯗꯧ ꯁꯤꯈ꯭ꯔꯤꯅꯣ ꯑꯗꯒꯤ ꯑꯩ ꯊꯤꯌꯦꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯣꯏꯅ ꯑꯗꯒꯤ ꯌꯥꯝ ꯋꯥꯏꯗꯅ ꯋꯥꯔꯤꯁꯤ ꯀꯅꯥꯅꯣꯕꯨ ꯃꯆꯥꯗꯨꯅꯦꯕ ꯋꯥꯔꯤꯁꯤ ꯑꯗꯨꯗ ꯀꯩꯅꯣ ꯁꯪꯀꯜꯄꯗꯣ ꯃꯥꯅ ꯈꯪꯗꯕꯅꯤꯅꯀꯣ ꯚꯥꯞꯃꯦꯟ ꯇꯥꯗꯅ ꯃꯆꯥꯗꯨ ꯆꯪꯍꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯄꯥꯗꯨꯒꯤ ꯊꯋꯥꯏꯃꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯉꯦꯗꯤ ꯊꯤꯔꯨꯕꯅ ꯑꯩ ꯑꯃ ꯁꯣꯏꯖꯈ꯭ꯔꯒꯁꯨ ꯑꯩ ꯏꯆꯥ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯃꯤ ꯋꯥꯕ ꯊꯕꯛꯁꯤꯗꯤ ꯇꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯚꯥꯞꯃꯦꯟ ꯇꯥꯗꯅ ꯀꯩꯅꯣ ꯌꯥꯗꯦꯅ ꯑꯩ ꯊꯤꯔꯀꯥꯟꯗ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯄꯣꯛꯏꯐꯥꯎ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯗꯅ ꯑꯗꯨ ꯊꯤꯔꯨꯕꯗ ꯃꯆꯥꯅꯨꯄꯥ ꯀꯃꯥꯏꯅ ꯄꯣꯛꯏ ꯍꯥꯏꯕꯁꯦ ꯅꯪꯐꯥꯎ ꯈꯪꯈ꯭ꯔꯕꯅꯤꯗꯅ ꯑꯗꯨ ꯌꯥꯝꯅ ꯍꯪꯐꯝ ꯊꯣꯛꯄ ꯑꯍꯟ ꯑꯃꯅ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯑꯣꯏꯔꯤꯕꯗꯨꯅ ꯃꯥꯁꯦ ꯃꯥꯅ ꯈꯪꯉꯒꯗꯤ ꯃꯥꯏ ꯃꯆꯥꯗꯨꯗ ꯇꯥꯛꯀꯗꯕꯅꯤ ꯅꯪ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤ ꯇꯧꯕ ꯌꯥꯗꯦ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯗ ꯆꯪꯈ꯭ꯔꯒꯗꯤ ꯄꯤ ꯄꯥ ꯑꯅꯤꯁꯤ ꯃꯔꯛꯇ ꯄꯤꯒꯤ ꯆꯪꯈ꯭ꯔꯒꯁꯨ ꯄꯤꯗꯣ ꯑꯗꯨꯝ ꯁꯤꯗꯅ ꯍꯥꯏꯗꯤ ꯃꯆꯥ ꯅꯨꯄꯤ ꯄꯣꯛꯑꯒ ꯀꯩꯅꯣꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯩꯇꯕ ꯌꯥꯎꯏ ꯀꯣ ꯑꯗꯒꯤ ꯅꯨꯄꯤ ꯄꯣꯛꯑꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯛꯇ꯭ꯔꯤꯁꯤ ꯏꯄꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯛꯇ꯭ꯔꯤꯗꯨꯗꯤ ꯑꯗꯣ ꯊꯋꯥꯏꯃꯤꯗꯨ ꯆꯪꯈꯤꯕꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯄꯦꯊꯅ ꯃꯗꯨ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯀꯩꯅꯣꯒꯤ ꯑꯩꯁꯤꯅ ꯑꯍꯟꯒꯤ ꯃꯅꯥꯛꯇꯗꯤ ꯈꯔ ꯃꯣꯏꯒꯤ ꯄꯥꯈꯣꯟ ꯍꯦꯛ ꯌꯥꯕꯒꯨꯝꯕ ꯑꯩꯅ ꯌꯥꯒꯦ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯇꯥꯛꯅꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯦꯆꯔꯗ ꯌꯥꯎꯔꯛꯄꯗꯒꯤ ꯑꯕꯣꯛꯇꯨꯒ ꯏꯕꯨꯕꯣꯛꯇꯨꯒꯗꯣ ꯃꯌꯥꯁꯨ ꯇꯦꯛꯇꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯨ ꯀꯥꯏꯅꯗꯦ ꯆꯍꯤ 30 - 40 ꯁꯨꯔꯐꯥꯎ ꯃꯣꯏ ꯑꯅꯤ ꯍꯥꯟꯅꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯕꯣꯛꯁꯤꯅ ꯂꯣꯏ ꯇꯥꯛꯄꯤꯔꯝꯃꯦꯕ ꯑꯩꯉꯣꯟꯗ ꯁꯤꯅꯤ ꯀꯥꯏꯅꯒ ꯇꯧꯔ ꯃꯤ ꯇꯥꯍꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦꯍꯦ ꯑꯉꯥꯎꯕꯤ ꯀꯥꯏꯅꯒ ꯇꯧꯔꯒꯅꯦ ꯑꯕꯣꯛꯇꯨꯅ ꯌꯥꯝ ꯇꯥꯛꯑꯝꯃꯦꯕ ꯑꯩꯉꯣꯟꯗ ꯑꯩ ꯃꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯇꯧꯔꯣꯏꯗꯧꯕꯅꯤ ꯑꯕꯣꯛꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯃꯣꯏꯁꯦ ꯚꯦꯗ ꯁꯥꯁꯇ꯭ꯔ ꯈꯪꯕ ꯃꯤ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯂꯣꯏꯅ ꯑꯣꯏꯕ ꯄꯤꯔꯝꯃꯦꯕ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯁꯥ ꯕꯥꯅꯥ ꯀꯧꯋꯦ ꯃꯣꯏ ꯁꯪꯁꯀ꯭ꯔꯤꯠꯇ ꯍꯥꯏꯗꯤ ꯅꯨꯄꯥ ꯄꯣꯛꯄ ꯌꯥꯕꯒꯤ ꯃꯥꯒꯤ ꯈꯪꯕꯁꯦ ꯀꯣ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯥꯁꯤ ꯏꯃꯨꯡꯗꯨ ꯅꯨꯄꯥ ꯂꯩꯔꯒꯗꯤ ꯏꯆꯪ ꯊꯧꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯍꯧꯕ ꯑꯗꯨ ꯑꯣꯏꯔꯦꯅ ꯑꯗꯒꯤ ꯃꯃꯤꯁꯨ ꯂꯩꯔꯦ ꯊꯥ ꯑꯗꯒꯤ 3 ꯀꯩꯅꯣ ꯁꯨꯕꯒꯤꯅꯦ
ꯃꯤꯔꯣꯟꯕ ꯃꯇꯝꯁꯤꯗꯁꯨ ꯃꯥꯒꯤ ꯔꯤꯆꯨꯋꯦꯜ ꯑꯃ ꯂꯩꯌꯦꯕ ꯍꯥꯠꯄꯒꯤ ꯍꯥꯏ ꯁꯤꯃꯟꯇꯣ ꯅꯥꯌꯥꯅ ꯍꯥꯏꯅꯀꯣ ꯑꯗꯒꯤꯗꯤ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯩꯔꯦꯀꯣ ꯖꯥꯇꯥ ꯀꯔꯃ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯣꯁꯇꯤ ꯄꯨꯖꯥ ꯑꯗꯨ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯑꯃꯨꯛ ꯂꯩꯔꯦꯀꯣ ꯅꯥꯃꯀꯔꯅ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤꯒ ꯌꯦꯡꯉꯀꯥꯟꯗ ꯃꯥꯒꯤ ꯆꯥꯅꯕ ꯃꯃꯤꯡ ꯑꯗꯒꯤ ꯑꯗꯨ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯊꯣꯟꯅꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯀꯩꯅꯣ ꯆꯨꯗꯥ ꯀꯔꯃ ꯆꯨꯔꯥꯀꯔꯟ ꯍꯥꯏꯗꯤ ꯅꯥꯍꯨꯠꯄ ꯅꯥꯔꯦꯡꯕ ꯑꯗꯣ ꯃꯥꯁꯦ ꯁꯤꯒꯤꯁꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯈꯔ ꯄꯤꯛꯏꯉꯩꯗꯁꯨ ꯁꯤꯒꯤ ꯔꯤꯆꯨꯋꯦꯜ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯃꯅꯥ ꯍꯨꯠꯄꯒꯤ ꯃꯃꯥꯡꯗꯔꯣ ꯅꯪ ꯍꯥꯏꯁꯦ ꯑꯥ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯁꯤꯔꯥꯏ ꯃꯔꯥꯏ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯆꯥꯁꯦ ꯍꯦꯛ ꯄꯣꯛꯄꯒꯁꯨ ꯃꯅꯥ ꯍꯨꯠꯇꯣꯛꯅꯔꯦ ꯀꯣ ꯍꯌꯦꯡ ꯅꯥꯗꯅꯕꯅꯤ ꯀꯥꯏꯅ ꯚꯥꯞ ꯃꯦꯟ ꯇꯥꯗꯕ ꯌꯥꯝ ꯇꯧꯔꯤ ꯑꯗꯨꯅ ꯊꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯈꯤꯗ꯭ꯔꯤꯕ ꯑꯩ ꯁ꯭ꯋꯥꯏꯗ ꯆꯨꯗꯥ ꯅꯤꯡꯁꯤꯡꯉꯛꯀꯗꯣꯏꯅꯤ ꯀꯔꯃ ꯍꯥꯏꯗꯤꯅꯦ ꯃꯀꯣꯛꯁꯦ ꯃꯁꯝꯁꯦ ꯂꯧꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨ ꯃꯁꯤꯒꯤ ꯃꯁꯝ ꯂꯧꯊꯣꯛꯄꯁꯦ ꯃꯥꯅ ꯑꯉꯥꯡꯁꯦ ꯆꯒꯨꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯄꯜꯂꯝꯃꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦ ꯑꯉꯥꯡꯁꯤ ꯆꯒꯨꯝꯃꯕ ꯃꯇꯨꯡꯗ ꯀꯦꯁꯟꯇ ꯍꯥꯏꯁꯤꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯁꯅꯥ ꯌꯥꯟꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤꯗꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯎꯄꯟ ꯅꯥꯌꯥꯅ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯔꯦꯠ ꯊ꯭ꯔꯦꯠ ꯇꯥꯏ ꯇꯧꯕꯁꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦ ꯕꯤꯗ꯭ꯌꯥꯔꯝꯕ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯒꯤ ꯑꯃ ꯂꯩꯌꯦꯕ ꯕꯤꯗ꯭ꯌꯥ ꯑꯔꯝꯚꯗꯨ ꯁꯟꯙꯤ ꯇꯧꯁꯜꯂꯒ ꯕꯤꯗ꯭ꯌꯥ ꯑꯔꯝꯚ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯃꯥꯚꯔꯇꯅ ꯁꯤꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯕꯒꯤ ꯁꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯉꯥꯡꯁꯤꯡꯒꯤꯁꯦ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯤ ꯇꯧꯒꯦꯅ ꯍꯥꯏꯅ ꯑꯩꯅ ꯍꯪꯕ ꯀꯥꯟꯗ ꯃꯣꯏꯅ ꯃꯗꯨꯗꯤ ꯌꯥꯝ ꯑꯐꯕꯅꯤ ꯆꯞ ꯆꯥꯕꯅꯦꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯀꯣꯟꯅꯅꯦ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯑꯟꯌꯦꯁꯇꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯔꯥꯏꯠꯁꯦ ꯇꯧꯒꯗꯕ ꯑꯗꯨ ꯁꯤ ꯇꯧꯗꯕ ꯃꯤꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯁꯪꯁꯀꯥꯔꯥ ꯐꯣꯂꯣ ꯇꯧꯗꯕ ꯈꯪꯗꯕꯁꯦ ꯁꯤꯁꯤ ꯕꯩꯁ꯭ꯌꯥꯁ ꯀꯧꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯩꯁ꯭ꯌꯥ ꯁꯨꯗ꯭ꯔꯥꯁ ꯑꯗꯒꯤ ꯕ꯭ꯔꯍꯃꯅ ꯈꯦꯇ꯭ꯔꯤꯌꯥ ꯍꯥꯏꯅ ꯈꯥꯏꯗꯣꯔꯛꯏꯁꯦ ꯃꯥꯅ ꯆꯠꯄ ꯂꯤꯆꯠ ꯃꯣꯏꯅ ꯇꯧꯕ ꯁꯪꯁꯀꯥꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯕꯅꯤ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯅꯥꯛ ꯙꯥꯔ ꯑꯗꯨꯗꯨ ꯑꯣꯏꯅ ꯍꯥꯏꯅꯩꯗꯅ ꯑꯗꯒꯤ ꯀꯣꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯣꯒꯥꯅꯟꯗ ꯑꯗꯨ ꯑꯅꯧꯕ ꯌꯣꯒꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯃꯥꯒꯤ ꯌꯨꯝꯅꯥꯛ ꯙꯥꯔꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯗ꯭ꯔꯦꯕ ꯃꯤꯁꯦ ꯍꯧꯖꯤꯛ ꯕꯥꯃꯣꯟꯅꯦꯅ ꯕꯥꯃꯣꯟꯒꯤ ꯌꯨꯝꯅꯥꯛꯇ ꯑꯣꯏꯔꯒ ꯁꯟ ꯆꯥꯕ ꯑꯣꯛ ꯆꯥꯕ ꯑꯗꯒꯤ ꯆꯥꯔꯣꯏꯗꯧꯕ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯩꯔꯦꯗꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯕ꯭ꯔꯥꯍ꯭ꯃꯟ ꯀꯧꯗꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯀꯔꯤꯅꯣ ꯆꯠꯀꯗꯕꯁꯤꯅ ꯑꯗꯨ ꯆꯠꯄ ꯃꯤꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯄꯤꯁ ꯂꯩꯕ ꯃꯤꯁꯦ ꯄꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯅ ꯊꯤꯔꯤꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯃ ꯀꯩꯝꯇ ꯃꯥꯏ ꯂꯩꯇꯕꯁꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯂꯩꯕ ꯎꯗ꯭ꯔꯥ ꯑꯗꯒꯤ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏꯗꯣ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕꯁꯨ ꯎꯏꯗꯅ ꯑꯗꯨꯅ ꯑꯗꯨ ꯐꯪꯉꯛꯏꯗꯣ ꯀꯔꯤ ꯙꯔꯃ ꯆꯠꯀꯦ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯗ ꯄꯥꯔꯛꯏꯁꯦ ꯑꯗꯨꯗꯨꯅꯤꯗ ꯑꯩꯅ ꯏꯃꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯗꯣ ꯃꯥꯅꯦ ꯍꯥꯟꯅꯗꯤ ꯙꯔꯃ ꯁꯥꯁꯇ꯭ꯔꯒꯁꯦ ꯌꯥꯝ ꯃꯨꯟ ꯇꯥꯟꯅꯔꯝꯃꯤꯅꯦ ꯏꯕꯦꯝꯃ ꯑꯗꯣ ꯑꯕꯣꯛꯁꯤꯅ ꯇꯥꯖꯕ ꯂꯥꯏꯔꯤꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯖꯕꯗꯣ ꯃꯆꯥꯗ ꯈꯔ ꯀꯩꯅꯣ ꯇꯧꯗꯕꯗꯒꯤ ꯑꯣꯄꯣꯁ ꯇꯧꯔꯛꯇꯅ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯆꯨꯔꯆꯥꯟꯄꯨꯔ ꯅꯠꯇꯕꯀꯣ ꯈꯅꯥꯔꯝ ꯑꯕꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯂꯥꯛꯑꯒ ꯂꯥꯏꯔꯤꯛ ꯇꯥꯕ ꯌꯥꯎꯈꯤꯑꯕ ꯑꯃꯨꯛ ꯇꯥꯁꯦ ꯏꯃꯥ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯀꯥꯏꯅ ꯑꯗꯨꯗꯣ ꯍꯥꯏꯅꯒ ꯃꯥꯅ ꯅꯪꯒꯤ ꯙꯔꯃꯅꯅꯦꯕ ꯑꯗꯨꯅ ꯅꯪꯒꯤ ꯀꯔꯃꯗꯨꯅ ꯑꯗꯨ ꯐꯪꯖꯧ ꯑꯣꯏꯅ ꯑꯗꯨ ꯐꯪꯖꯕꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯏꯃꯨꯡ ꯑꯃꯗ ꯍꯥꯏꯗꯨꯗꯤ ꯀꯂꯤ ꯌꯨꯛꯇꯗꯤ ꯏꯃꯨꯡ ꯑꯃꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯑꯅꯤꯅ ꯍꯥꯏꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯐꯦꯃꯤꯂꯤ ꯁꯤꯁꯇꯦꯝꯗ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯎꯔꯛꯏꯁꯦ ꯑꯗꯨꯅ
ꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯒꯗꯧꯔꯤꯕꯁꯦ ꯃꯥꯒꯤ ꯃꯤ ꯑꯃꯁꯦ ꯃꯥꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣ ꯃꯥꯅ ꯚꯩꯁ꯭ꯌꯥ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯏꯁꯦꯅ ꯈꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯊꯥꯏꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯑꯥ ꯅꯥꯏꯗꯅ ꯕ꯭ꯔꯥꯍ꯭ꯃ ꯑꯗꯨ ꯕ꯭ꯔꯥꯍ꯭ꯃ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯜꯂꯦꯕ ꯑꯗꯨ ꯃꯣꯏꯒꯤ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯐꯤꯅꯤꯁꯟꯁꯦ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯁꯨ ꯄꯤꯔꯛꯑꯦꯗꯅ ꯃꯣꯏ ꯒ꯭ꯔꯨꯞꯇꯨꯝ ꯈꯛꯇ ꯂꯩꯃꯤꯟꯅꯔꯒꯗꯤ ꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯗꯒꯤ ꯂꯥꯏꯅꯤꯡꯕ ꯉꯥꯛꯇ ꯂꯩꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯗꯨꯅꯦꯕ ꯑꯗꯨ ꯕ꯭ꯔꯥꯍ꯭ꯃꯟ ꯚꯩꯁ꯭ꯌ ꯁꯨꯇ꯭ꯔ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯣ ꯍꯥꯏꯗꯅ ꯅꯪꯒꯤ ꯁꯪꯒꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯂꯤꯆꯠꯁꯤꯁꯨ ꯁꯦꯝꯃꯛꯀꯗꯣꯏꯅꯦꯕ ꯎꯝ ꯑꯗꯒꯤ ꯎꯝ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯨ ꯈꯔ ꯁꯨꯝ ꯈꯪꯖꯟꯈꯤꯕꯗꯨꯅ ꯙꯔꯃ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯧꯅꯤꯗꯅ ꯑꯗꯩꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯀꯂꯤ ꯌꯨꯒꯁꯤꯗꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯃꯤꯑꯣꯏꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯗꯣꯝꯂꯣꯝꯗ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯂꯩꯌꯦꯕ ꯂꯩ ꯑꯗꯨꯒ ꯃꯣꯏꯅ ꯃꯣꯏꯒꯤ ꯑꯆꯨꯝꯕ ꯃꯤꯑꯣꯏꯕꯁꯦ ꯃꯥꯒꯤ ꯑꯆꯨꯝꯕ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯄ ꯒꯨꯟꯁꯤꯡꯁꯦ ꯃꯣꯏꯁꯦ ꯑꯗꯣꯝꯂꯣꯝꯗ ꯆꯪꯅꯤꯡꯗꯦꯕ ꯑꯗꯨꯗꯨ ꯀꯥꯎꯋꯦꯕ ꯑꯗꯨꯒ ꯃꯤꯁꯦ ꯁꯤꯊꯕ ꯆꯩꯕ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯑꯄꯥꯝꯕ ꯑꯗꯒꯤꯅꯦ ꯃꯤꯒꯤ ꯅꯨꯄꯤꯗ ꯃꯃꯤꯠ ꯇꯥꯕ ꯃꯈꯨꯠ ꯁꯥꯡꯕ ꯑꯗꯒꯤ ꯚꯥꯏꯂꯦꯟꯁ ꯂꯩꯕ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯕꯦꯗꯥꯁ ꯑꯩꯅ ꯄꯥꯔꯤꯁꯦ ꯆꯍꯤ ꯃꯌꯥꯝ ꯑꯃꯅ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯏꯔꯛꯀꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯥꯕ ꯍꯥꯏꯅ ꯇꯥꯔꯀꯥꯟꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯤ ꯏꯔꯛꯄꯩ ꯋꯥꯅꯦꯕ ꯑꯗꯨ ꯂꯣꯏꯅ ꯏꯔꯒ ꯂꯩꯔꯝꯃꯕꯅꯦꯕ ꯑꯗꯨꯅ ꯚꯥꯏꯂꯦꯟꯁꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯤꯌꯦ ꯑꯗꯒꯤ ꯂꯥꯏ ꯊꯥꯖꯗꯕ ꯑꯄꯪꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯗ ꯃꯅꯨꯡꯗ ꯑꯥꯠꯃꯥ ꯑꯃ ꯌꯥꯎꯏ ꯀꯥꯏꯁꯦ ꯊꯥꯖꯗꯕ ꯀꯣ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯈꯇꯪ ꯕꯣꯗꯤꯁꯤ ꯈꯇꯪꯗ ꯊꯥꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯨද්ධꯤꯁꯦ ꯁꯥꯗꯧꯅꯅꯦ ꯑꯣꯜꯂꯛꯄ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯅꯨꯡꯁꯤꯔꯛꯇꯕ ꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯂꯥꯏꯅꯦꯅ ꯈꯜꯂꯛꯄ ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯛꯄ ꯃꯥꯅ ꯄꯥꯝꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯛꯄ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯏꯔ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯗꯒꯤꯅꯦ ꯃꯇꯝꯁꯤꯗꯗꯤꯅꯦ ꯕ꯭ꯔꯃꯅꯥꯁ ꯑꯩꯅ ꯃꯌꯥꯝꯅ ꯀꯧꯔꯤꯁꯦ ꯁꯤꯁꯨꯅꯦ ꯃꯣꯏꯁꯤꯅꯅꯦ ꯃꯣꯏꯒꯤ ꯆꯥꯅꯅꯕ ꯑꯗꯒꯤ ꯍꯣꯠꯅꯔꯛꯄꯗꯅꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯕꯦꯗꯥꯁ ꯑꯩꯅ ꯏꯔꯤꯁꯤꯐꯧꯗ ꯌꯣꯜꯂꯛꯑꯦ ꯍꯥꯏꯔꯦ ꯀꯣ ꯑꯗꯒꯤ ꯃꯤꯑꯣꯏꯕꯁꯦ ꯁꯨꯝ ꯃꯥꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯪꯅꯅꯕ ꯔꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯥꯅ ꯄꯣꯛꯄꯗ ꯃꯥꯒꯤ ꯄꯣꯛꯄꯗꯨꯗ ꯇꯧꯒꯗꯕ ꯃꯊꯧꯗꯣ ꯑꯗꯨ ꯃꯥꯅ ꯚꯥꯔꯅꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣ ꯕ꯭ꯔꯃꯅ ꯁꯇ꯭ꯔꯤꯌꯥ ꯚꯩꯁ꯭ꯌꯥ ꯁꯨꯗ꯭ꯔ ꯃꯥꯒꯤꯗꯣ ꯑꯗꯨꯗꯨ ꯇꯧꯔꯛꯇ꯭ꯔꯦꯕ ꯑꯗꯨ ꯇꯧꯔꯛꯑꯔꯣꯏ ꯍꯥꯏꯕ ꯀꯂꯤꯌꯨꯛꯁꯤꯗꯗꯤ ꯑꯗꯨꯒ ꯃꯤꯁꯦ ꯀꯃꯥꯏꯅ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯁꯤꯒꯦ ꯃꯉꯣꯟꯗꯒꯤ ꯀꯃꯥꯏꯅ ꯆꯥꯊꯣꯛꯑꯁꯤꯒꯦꯅꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯕ ꯑꯗꯒꯤ ꯑꯗꯨꯅꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯑꯗꯩ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯀꯣ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯧꯕ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯃꯛꯁꯟꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯇꯝ ꯑꯣꯏꯕ ꯑꯗꯒꯤ ꯁꯇ꯭ꯔꯤꯌꯥꯁꯤꯁꯨ ꯃꯥꯅ ꯃꯥꯒꯤ ꯃꯊꯧꯒꯁꯦ ꯃꯥꯒꯤ ꯄꯣꯛꯄꯗ ꯄꯤꯔꯛꯄ ꯃꯊꯧꯁꯦ ꯃꯁꯤ ꯃꯥ ꯇꯧꯅꯤꯡꯗ꯭ꯔꯦ ꯊꯥꯗꯣꯛꯄ ꯍꯧꯔꯛꯄ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯇ꯭ꯔꯤꯌꯥꯁꯤꯅ ꯃꯥꯏ ꯃꯊꯧꯁꯤꯗꯤ ꯌꯥꯝꯅ ꯕ꯭ꯔꯦꯐ ꯑꯣꯏꯔꯒ ꯃꯥꯁꯦ ꯃꯤ ꯃꯌꯥꯝꯁꯤ ꯉꯥꯛꯄ ꯑꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯀꯟꯕ ꯑꯗꯨ ꯑꯣꯏꯒꯗꯕꯗꯣ ꯃꯥꯗꯤ ꯃꯥꯒꯤ ꯑꯣꯏꯗ꯭ꯔꯦ ꯕ꯭ꯔꯦꯐ ꯑꯣꯏꯗ꯭ꯔꯦ ꯑꯗꯩ ꯃꯤꯒꯁꯦ ꯈꯠꯅꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯁꯤꯅ
ꯁꯨꯗ꯭ꯔꯒꯤ ꯆꯠꯄ ꯂꯤꯆꯠ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯕ ꯃꯥꯅꯦ ꯑꯣꯏꯅ ꯇꯧꯅꯤꯡꯉꯛꯑꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨꯅ ꯃꯥꯏ ꯃꯥꯅꯦ ꯃꯊꯧꯁꯦ ꯁꯨꯝ ꯇꯧꯔꯛꯇꯕ ꯑꯗꯨꯒ ꯃꯥꯒꯤ ꯗꯦꯖꯥꯏꯌꯔꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯛꯄ ꯃꯥꯏ ꯋꯥꯈꯜ ꯁꯤ ꯃꯥꯅꯦ ꯄꯥꯝꯃꯤ ꯁꯤ ꯃꯥꯅ ꯄꯥꯝꯃꯤ ꯄꯥꯝꯃꯤꯗꯨꯗ ꯃꯤꯅꯥꯏ ꯈꯪꯕ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯃꯣꯏꯁꯤꯗ ꯁꯥꯁꯇ꯭ꯔꯗ ꯀꯔꯤ ꯏꯔꯝꯃꯤ ꯑꯗꯒꯤ ꯑꯥꯁꯇ꯭ꯔꯥꯗ ꯀꯔꯤ ꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯥꯁꯇ꯭ꯔꯥ ꯍꯥꯏꯕꯗꯤꯅꯦ ꯑꯥꯁꯇ꯭ꯔꯥꯁꯤꯅꯅꯦ ꯈꯨꯠꯂꯥꯏꯁꯤ ꯀꯔꯝ ꯀꯥꯟꯗ ꯈꯨꯠꯇꯒꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯅꯤꯌꯣꯝ ꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯉꯛꯇ꯭ꯔꯦꯕ ꯑꯗꯨ ꯈꯪꯗꯕꯗꯨꯅꯕꯨ ꯃꯌꯥꯝꯁꯦ ꯂꯥꯟ ꯇꯧꯅꯔꯛꯏꯅꯤꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯗꯤ ꯃꯤ ꯃꯌꯣꯡ ꯃꯃꯩꯒ ꯊꯥꯗꯣꯛꯑꯦ ꯁꯤꯕꯨ ꯃꯤ ꯅꯨꯄꯤꯒ ꯇꯣꯛ ꯇꯣꯛ ꯃꯥꯡꯍꯜꯂꯤꯀꯥꯁꯤꯕꯨ ꯁꯥꯅꯐꯧ ꯆꯠꯂꯣꯏꯗꯕ ꯁꯥꯖꯠꯅꯦꯕ ꯆꯠꯂꯛꯏꯁꯦ ꯑꯗꯨꯅ ꯁꯥꯁꯇ꯭ꯔ ꯈꯪꯉꯒꯗꯤ ꯉꯁꯥꯏꯒꯤ ꯃꯣꯔꯥꯂꯤꯇꯤꯁꯦ ꯈꯪꯕ ꯑꯥꯁꯇ꯭ꯔꯥ ꯈꯪꯕ ꯈꯪꯉꯒꯗꯤ ꯂꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯂꯥꯟ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯑꯗꯒꯤ ꯑꯗꯒꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦ ꯃꯣꯏꯅ ꯍꯥꯏꯁꯤꯀꯣ ꯀꯂꯤ ꯌꯨꯒꯁꯤꯗꯗꯤꯅꯦ ꯃꯣꯏꯁꯦ ꯅꯨꯄꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯨꯞꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏ ꯏꯃꯥ ꯑꯗꯨꯅꯕꯨ ꯇꯧꯅꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯙꯔꯃꯁꯦ ꯁꯨꯝ ꯃꯥꯡꯁꯜꯂꯛꯄ ꯑꯗꯨꯒ ꯃꯣꯏꯁꯦ ꯈꯠꯅꯔꯤꯈꯩ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯦꯇꯒꯣꯔꯤ ꯑꯃꯗ ꯕꯩꯁ꯭ꯌꯥ ꯍꯥꯏꯔꯤꯁꯦ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯪꯁꯀꯥꯔꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯅ ꯍꯦꯛ ꯃꯥꯒꯤ ꯂꯥꯏꯐ ꯁꯥꯏꯀꯜꯗꯨꯗ ꯇꯧꯒꯗꯕ ꯃꯊꯧ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯉꯥꯡꯂꯛꯇꯕ ꯑꯗꯨꯅ ꯁꯨꯝ ꯁꯣꯛꯊꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯠꯁꯦ ꯁꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯦꯟ ꯇꯥꯟꯐꯝꯁꯦ ꯁꯦꯟ ꯇꯥꯜꯂꯀꯥꯟꯗ ꯆꯥꯔꯛꯄꯁꯦ ꯁꯤꯁꯦ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯥꯔꯗꯤ ꯃꯗꯨ ꯌꯥꯝꯅ ꯑꯗꯨꯅ ꯑꯃꯨꯛ ꯐꯠꯇꯕ ꯄꯣꯔꯛꯑꯦꯗꯅ ꯑꯗꯣꯝ ꯂꯣꯝꯗ ꯁꯨꯝ ꯆꯠꯂꯛꯄ ꯑꯗꯒꯤ ꯆꯨꯝꯃꯦ ꯃꯇꯝꯁꯤꯗꯅꯦ ꯃꯥꯅ ꯃꯥꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯂꯥꯏ ꯒꯨꯔꯨꯁꯦ ꯁꯤꯁꯤꯃ ꯀꯩꯝꯇ ꯃꯥꯅ ꯅꯤꯡꯗ꯭ꯔꯦꯕ ꯑꯗꯒꯤ ꯅꯤꯡꯗ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯌꯥꯎꯅ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯅꯦ ꯄꯤꯖꯅꯤꯡꯗ꯭ꯔꯦ ꯑꯗꯒꯤ ꯌꯥꯝꯅ ꯂꯤꯛꯑꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯀꯂꯤꯌꯨꯒꯀꯤ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯣꯏꯁꯤ ꯅꯨꯄꯤꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕ ꯃꯣꯏꯒꯤ ꯑꯦꯇꯦꯟꯁꯟ ꯐꯪꯅꯅꯕ ꯑꯗꯣꯝꯂꯣꯝꯗ ꯑꯣꯏꯅ ꯆꯠꯄ ꯌꯥꯝꯅ ꯃꯣꯏꯁꯦ ꯗꯦꯖꯥꯏꯌꯔꯗ ꯑꯦꯗꯤꯛ ꯆꯨꯔꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯃꯀꯣꯛꯁꯦ ꯁꯨꯝ ꯃꯣꯠꯁꯜꯂꯛꯄ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯕꯛꯁꯤꯃ ꯁꯨꯠꯂꯣꯝꯗ ꯏꯟꯇꯔꯦꯁ ꯁꯨꯡꯂꯩ ꯂꯩꯔꯛꯑꯔꯣꯏ ꯂꯩꯇ꯭ꯔꯦ ꯊꯕꯛ ꯑꯐꯕ ꯇꯧꯕꯗ ꯂꯩꯔꯛꯑꯔꯣꯏ ꯑꯗꯒꯤꯗꯤ ꯁꯨꯗ꯭ꯔꯁꯤꯡꯁꯤꯅ ꯑꯃꯨꯛ ꯕ꯭ꯔꯥꯍꯃꯅ ꯁꯥꯔꯛꯑꯅꯤ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯑꯥꯎꯠꯋꯥꯔꯗꯂꯤꯗꯤ ꯏꯔꯪꯒ ꯂꯪꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯒ ꯑꯄꯪꯕꯁꯤꯡꯁꯤꯅ ꯃꯥꯒꯤ ꯙꯔꯃ ꯆꯠꯀꯗꯕꯗꯨ ꯆꯠꯂꯛꯑꯔꯣꯏ ꯙꯔꯃꯗꯨ ꯁꯨꯝ ꯂꯪꯊꯣꯔꯛꯑꯒꯅꯤ ꯑꯗꯒꯤꯅꯦ ꯃꯤ ꯑꯩꯈꯣꯏꯅ ꯈꯪꯅꯅꯕꯒꯤ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯕ ꯇꯥꯛꯃꯤꯟꯅꯕꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗꯅꯦ ꯑꯣꯏꯅ ꯇꯥꯕꯒꯤ ꯃꯍꯨꯠꯇꯅꯦ ꯃꯥꯅ ꯍꯥꯏꯁꯦ ꯀꯔꯤ ꯂꯥꯟꯕꯅꯣ ꯃꯗꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯕꯒꯤ ꯏꯟꯇꯦꯟꯁꯟꯗ ꯗꯤꯕꯦꯠ ꯇꯧꯅꯕꯒꯤ ꯏꯟꯇꯦꯟꯁꯟꯗ ꯑꯣꯏꯅ ꯇꯥꯟꯅꯔꯕ ꯋꯥꯁꯦ ꯑꯗꯨꯅ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯕꯅꯤꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯃꯄꯨ ꯑꯣꯏꯔꯛꯄꯁꯦ ꯃꯥꯒꯤ ꯙꯔꯃ ꯆꯠꯇꯕ ꯍꯥꯏꯗꯤ ꯃꯌꯥꯝꯕꯨ ꯗꯤꯕꯦꯠ ꯇꯧꯕ ꯈꯣꯠꯄ ꯑꯁꯤꯒꯨꯝꯕꯗ ꯌꯥꯝꯅ
excellent ꯑꯣꯏꯕ ꯑꯗꯨꯝ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯃꯣꯏꯅ ꯑꯣꯏꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯚꯔꯅꯥꯗ ꯄꯣꯛꯄꯗꯣ ꯃꯗꯨꯗ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯂꯩꯔꯛꯂꯒꯅꯤ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯗꯤꯁꯔꯦꯁꯄꯦꯛꯐꯨꯜ ꯑꯣꯏꯔꯛꯑꯒꯅꯤ ꯃꯥꯒꯤ ꯃꯅꯦꯝ ꯃꯀꯨ ꯕꯨ ꯑꯣꯄꯣꯁ ꯇꯧꯔꯛꯑꯒꯅꯤ ꯑꯗꯨꯒ ꯆꯠꯂꯣꯏꯗꯕ ꯂꯤꯆꯠ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯛꯑꯒꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯅꯠꯇꯕ ꯑꯇꯩ ꯅꯨꯄꯥꯒ ꯃꯣꯏꯁꯤ ꯃꯃꯤꯠ ꯌꯦꯡꯅꯕ ꯃꯇꯝ ꯆꯠꯂꯣꯏꯗꯧꯕ ꯔꯤꯂꯦꯁꯟ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟ ꯂꯩꯔꯛꯄ ꯑꯣꯏꯔꯛꯑꯒꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯆꯥ ꯐꯠꯇꯕ ꯑꯗꯒꯤ ꯄꯣꯛꯂꯛꯑꯒꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯅꯤꯡꯗꯕ ꯃꯆꯥ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯔꯛꯑꯒꯅꯤ ꯄꯥꯔꯣꯏꯗꯕ ꯄꯣꯠ ꯄꯥꯔꯛꯑꯒꯅꯤ ꯑꯗꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯒꯤ ꯃꯁꯥꯁꯤ ꯂꯥꯏꯅꯥ ꯌꯥꯝꯅ ꯆꯦꯜꯂꯛꯑꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯒꯤ ꯄꯣꯛꯄꯗ ꯆꯠꯀꯗꯕ ꯙꯔꯃꯗꯨ ꯃꯗꯨ ꯊꯥꯗꯣꯔꯛꯄ ꯑꯗꯨꯒꯤ ꯂꯥꯛꯑꯒꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅ ꯂꯝꯕꯤꯁꯤ ꯂꯥꯛꯑꯒꯗꯤ ꯀꯃꯥꯏꯅ ꯃꯥꯁꯤ ꯄ꯭ꯌꯨꯔꯤꯐꯥꯏ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯏꯕꯤꯔꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯏꯔꯝꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯒꯤ ꯕꯨද්ධꯤꯗꯨ ꯂꯩꯔꯛꯑꯒꯗꯤ ꯃꯥꯅ ꯃꯥꯒꯤ ꯄꯣꯛꯄꯗ ꯃꯥꯒꯤ ꯚꯔꯅꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯆꯠꯀꯗꯕ ꯙꯔꯃꯗꯨ ꯆꯠꯄ ꯉꯝꯕ ꯑꯗꯒꯤ ꯃꯟꯇ꯭ꯔ ꯃꯅꯨꯡꯗ ꯒꯥꯏꯇ꯭ꯔꯤ ꯃꯟꯇ꯭ꯔ ꯁꯣꯟꯕꯁꯤꯁꯨ ꯃꯍꯩ ꯌꯥꯝꯅ ꯂꯩꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯀꯠꯄ ꯕ꯭ꯔꯃꯅꯁꯤꯡꯗ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯔꯥꯙ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠ ꯇꯧꯕꯗꯣ ꯐ꯭ꯌꯨꯅꯔꯦꯜ ꯁꯦꯔꯤꯃꯣꯅꯤ ꯇꯧꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯄꯤꯖꯕ ꯀꯠꯆꯕ ꯃꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤ ꯁꯤꯕꯒꯤ ꯂꯩꯐꯝꯗ ꯆꯠꯄ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯁꯤꯒꯨꯝꯕ ꯀꯠꯄꯁꯦ ꯁꯤꯁꯨ ꯐꯩ ꯑꯗꯨꯅ ꯌꯥꯝꯅ ꯁꯨꯝ ꯁꯤꯒꯨꯝꯕꯒꯤ ꯕꯨද්ධꯤꯁꯦ ꯂꯩꯔꯛꯑꯒꯗꯤ ꯖꯦꯂꯁꯤ ꯍꯥꯏꯕꯁꯦ ꯁꯨꯡꯂꯩ ꯂꯩꯔꯛꯑꯔꯣꯏꯕ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯞꯁꯦ ꯑꯍꯨꯝꯁꯦ ꯈꯪꯉꯛꯑꯒꯅꯤ ꯑꯍꯨꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯙꯔꯃ ꯑꯥꯔꯊ ꯀꯥꯃ ꯑꯗꯨꯅ ꯁꯤꯕ ꯄꯨꯔꯥꯅꯗ ꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄꯥꯕ ꯇꯥꯕ ꯃꯁꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯑꯋꯥꯡꯕ ꯂꯝꯕꯤꯗꯨꯗ ꯆꯠꯄ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯙꯅ ꯇꯧꯔꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯁꯤꯅ ꯁꯤꯕꯒꯤ ꯃꯔꯝꯗ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯕ ꯆꯦꯟ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯁꯥꯙꯅꯥꯅꯤ ꯍꯥꯏ ꯃꯥꯒꯤ ꯒꯨꯔꯨꯗꯨꯅ ꯉꯥꯡꯕꯗꯨ ꯇꯥꯕ ꯑꯗꯒꯤ ꯑꯁꯦꯡꯕ ꯃꯤꯗꯤ ꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯂꯛꯀꯅꯤ ꯑꯗꯒꯤ ꯃꯁꯤꯗ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯒꯗꯤ ꯃꯥꯅ ꯏꯁꯩ ꯁꯛꯄ ꯀꯤꯔꯇꯅ ꯇꯧꯔꯛꯄ ꯇꯥꯕ ꯍꯥꯏꯗꯤ ꯁ꯭ꯔꯕꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯑꯥꯔꯊ ꯀꯥꯃ ꯃꯣꯛꯁꯥ ꯁꯤ ꯐꯪꯅꯅꯕ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯄ
ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯒꯦꯁ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯩꯖꯕ ꯄꯣꯠ ꯄꯤꯕ ꯑꯗꯒꯤ ꯏꯁꯤꯡ ꯃꯥꯒꯤ ꯃꯈꯣꯡ ꯍꯥꯝꯅꯅꯕ ꯏꯁꯤꯡ ꯄꯤꯕ ꯏꯁꯤꯡ ꯊꯛꯅꯅꯕ ꯄꯤꯕ ꯑꯗꯨꯒ ꯐꯝꯅꯅꯕ ꯍꯤꯗꯥꯛ ꯊꯥꯕ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯙꯔꯃꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯗꯧꯅ ꯁꯦꯕꯥ ꯇꯧꯕ ꯑꯗꯨꯅ ꯇꯥꯕ ꯀꯤꯔꯇꯟ ꯀꯠꯄ ꯀꯣ ꯁꯤ ꯁꯥꯙꯅꯥꯗ ꯌꯥꯝꯅ ꯑꯐꯕ ꯂꯝꯕꯤꯅꯤ ꯑꯗꯒꯤ ꯂꯤꯡꯒꯝ ꯐꯣꯝꯁꯦ ꯑꯁꯤꯃ ꯅꯤꯡꯖꯕ ꯑꯁꯤꯃꯁꯨ ꯐꯩ ꯑꯗꯒꯤ ꯃꯁꯤꯗ ꯂꯩꯖꯕ ꯄꯣꯠ ꯀꯠꯆꯕ ꯐꯤꯔꯣꯟ ꯙꯨꯞ ꯂꯩ ꯄꯔꯦꯡ ꯍꯪꯃꯩ ꯑꯗꯒꯤ ꯆꯥꯅꯅꯕ ꯑꯗꯒꯤ ꯁꯥꯡꯅ ꯈꯣꯏꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯤꯡꯖꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯁꯣꯟꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯤꯡꯒꯝꯁꯨ ꯋꯔship ꯇꯧꯕ ꯌꯥꯏ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛ ꯋꯥꯔꯤꯁꯤ ꯃꯈꯥ ꯇꯥꯃꯤꯟꯅꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯔꯕꯇꯤꯒꯤ ꯋꯥꯔꯤꯁꯨ ꯃꯈꯥꯗ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨ ꯌꯥꯝꯅ ꯄꯥꯅꯤꯡꯉꯤ ꯑꯗꯨꯒꯤ ꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯖꯩ ಶ್ರೀ ಕೃಷ್ಣ